ꯉꯥꯏꯈꯣ ꯇꯥꯀꯥꯛꯄ ꯀꯩ ꯂꯩꯔꯒꯦ ꯅꯣꯛ ꯐꯦꯠꯀ ꯇꯧꯁꯜꯂꯛꯀꯅꯨ ꯊꯥꯖ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯑꯦ ꯀꯩꯅꯣ ꯇꯥꯀꯥꯛꯄ ꯅꯪꯁꯦ ꯂꯩꯀꯥꯏꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯦ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯅꯪꯒꯤ ꯅꯆꯜꯒꯨꯝꯕꯅꯤ ꯀꯩꯅꯣ ꯅꯪꯒꯨꯝꯕ ꯏꯆꯟ ꯅꯨꯄꯤꯒ ꯂꯩꯖꯗꯦ ꯑꯩꯒꯤꯗꯤ ꯑꯦ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯆꯠꯂꯒꯅꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯇ꯭ꯔꯥꯏ ꯇꯧꯔꯁꯨ ꯀꯩꯅꯣ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯅꯣꯏ ꯂꯩꯀꯥꯏꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯂꯩꯖꯗ꯭ꯔꯣ ꯍꯥꯏꯔꯛꯑꯗꯤ ꯑꯗꯨꯅꯦꯅ ꯏꯀꯥꯏꯗ꯭ꯔꯣ ꯑꯁ ꯑꯗꯨꯒꯨꯝꯕ ꯊꯥꯔ ꯀ꯭ꯂꯥꯁꯀꯤ ꯋꯥꯗꯨ ꯉꯥꯡꯉꯛꯑꯅꯨꯗ ꯆꯠꯂꯒꯦꯁꯦ ꯌꯥꯔꯣꯏ ꯅꯪ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯌꯥꯔꯔꯣꯏ ꯑꯦ ꯅꯪ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯥ ꯋꯥꯊꯣꯛ ꯑꯣꯏꯕ ꯄꯥꯝꯕ꯭ꯔꯣ ꯅꯨꯄꯤ ꯅꯪꯅ ꯙꯞ ꯇꯧꯗꯅ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯁꯤꯗꯗꯤꯅꯦ ꯑꯩꯒ ꯂꯝꯕꯥ ꯄꯥꯒꯗꯕ ꯃꯤ ꯌꯥꯝ ꯋꯥꯠꯂꯦ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩꯒ ꯂꯝꯕꯥ ꯄꯥꯒꯗꯕ ꯃꯁꯛꯁꯤꯒ ꯌꯦꯡꯅꯤꯡꯗꯕꯅ ꯈꯥꯔꯦ ꯃꯊꯧ ꯂꯩꯇꯕꯅꯤ ꯈꯥꯔꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯣ ꯀꯩꯝ ꯍꯥꯏꯗꯤꯌꯦ ꯐꯔꯦ ꯅꯪ ꯉꯁꯤꯗꯤ ꯀꯣꯂꯦꯖꯀꯤ ꯌꯨꯅꯤꯐꯣꯔꯝꯅꯤꯅ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯔꯣꯏ ꯅꯪ ꯑꯋꯥꯊꯥꯔꯝꯅꯤ ꯑꯗꯨꯒꯅꯦ ꯑꯩꯕꯨꯗꯤ ꯅꯪꯅ ꯎꯁꯤꯠꯂꯨꯍꯦ ꯆꯠꯂꯣ ꯒꯥꯔꯤꯒꯥꯗꯣ ꯐꯖꯅ ꯊꯧ ꯇꯨ ꯂꯥꯛꯀꯅꯤ ꯅꯨꯡꯉꯥꯏꯖꯥꯅꯤꯍꯦ ꯄꯥꯝꯖꯕ ꯅꯨꯄꯤꯗ ꯃꯆꯥ ꯑꯃ ꯇꯧꯁꯟꯕ ꯀꯥꯏꯁꯦ ꯌꯥꯅꯤ ꯑꯁ ꯋꯥ ꯆꯥꯛ ꯊꯤꯛꯏꯍꯦ ꯃꯁꯥꯁꯤꯒ ꯃꯪꯀꯤ ꯍꯦꯛ ꯃꯥꯟꯒꯩ ꯃꯁꯥꯁꯤꯒ ꯀꯩꯅꯣ ꯌꯥꯝ ꯊꯨ ꯆꯠꯂꯤꯗꯨ ꯁꯒꯣꯜꯒꯤ ꯇꯥꯏꯞꯇ ꯁꯛꯇꯥꯁꯤꯒ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯦ ꯀꯅꯥꯗꯩ ꯅꯝꯕꯔ ꯂꯧꯔ ꯇꯧꯔꯛꯇꯣꯏꯕ ꯊꯥꯖꯤ ꯂꯧꯔ ꯊꯣꯏꯕꯤꯗꯩ ꯂꯧꯔ ꯇꯧꯔꯛꯀꯦ ꯄꯨꯡ ꯀꯌꯥꯗ 10:30ꯗ ꯇꯧꯔꯛꯀꯦ ꯑꯗꯨꯗꯤ ꯇꯨꯝꯅꯤꯡꯉꯅꯤꯍꯦ ꯈꯔ ꯉꯟꯅ ꯇꯧꯔꯛꯄꯅ ꯐꯠꯇ꯭ꯔꯣ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏ ꯇꯨꯝꯈ꯭ꯔ ꯇꯧꯔꯛꯀꯦ ꯇꯧꯅꯤ ꯉꯥꯏꯇꯥꯔꯦꯗꯅ ꯅꯕꯥꯅꯤꯒꯤꯗꯣ ꯄꯤꯀꯞꯇꯤ ꯊꯨꯃꯟꯗ꯭ꯔꯣ